Sugnu amadi seraugi hausi koiriba phibam asigi matangda Elite TV news editorga Sugnu da ngarangdagi yarektuna mafam aduki chap chaba phibam yengseliba Elite TV video journalist langamba ayakpamga hausik ngahaki mamangda telephone da wari sanap khibagi paudam ama hꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯁꯨꯒꯅꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯝꯕ ꯂꯩꯔꯤ ꯂꯥꯡꯉꯝꯕ ꯍꯧꯖꯤꯛ ꯁꯨꯒꯅꯨꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯂꯧꯕꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯄꯥꯟꯕꯅ ꯁꯣꯛꯑꯦꯅ ꯍꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯞꯗꯦꯠ ꯂꯩ ꯑꯃ ꯊꯝꯕꯤꯌꯨ ꯂꯥꯡꯉꯝꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯕꯖꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯅꯖꯔꯦꯠ ꯍꯥꯏꯕ ꯖꯒꯥꯁꯤ ꯉꯔꯥꯡ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯕꯖꯥꯔꯗꯒꯤ ꯆꯠꯂꯒ ꯁꯦꯔꯧ ꯂꯝꯈꯥꯏ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯈꯛ ꯇꯥꯔꯤ ꯈꯨꯜ ꯑꯁꯤ ꯀꯁꯣꯛꯈꯥꯏ ꯀꯧꯏ ꯑꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯁꯀ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯒꯤ ꯊꯣꯡꯁꯦ ꯂꯥꯟꯊꯠꯂꯛꯑꯕ ꯃꯇꯨꯡꯗ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯀꯌా ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯒꯤ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯩ ꯆꯤꯡꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩ ꯁꯤꯒꯤ ꯍꯤꯔꯝꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯀꯤ ꯁꯦꯔꯧ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯔꯁꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯎꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯁꯤꯒꯤ ꯂꯝꯕꯤꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯡꯕꯦꯟꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯂꯥꯏꯁꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯅ ꯎꯔꯦꯅ ꯑꯩ ꯁꯤ ꯄꯥꯎꯗꯝꯗꯤ ꯇꯝꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯀꯥꯞꯅꯈꯤꯕ꯭ꯔꯥ ꯉꯔꯥꯡ ꯀꯥꯞꯅꯕ꯭ꯔꯥ ꯀꯔꯤ ꯂꯩ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀ ꯑꯗꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩ ꯂꯥꯡꯉꯝꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯁꯨ ꯍꯧꯖꯤꯛ ꯅꯖꯔꯦꯠ ꯍꯥꯏꯕ ꯖꯒꯥꯁꯤꯒꯤ ꯄꯣꯠꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯁꯨꯒꯅꯨ ꯕꯖꯥꯔꯒꯤ ꯃꯅꯤꯡ ꯊꯪꯕ ꯔꯣꯝꯗ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯁꯦꯔꯧ ꯇꯨꯔꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯩꯇꯩ ꯇꯥꯔꯝꯕ ꯈꯨꯟ ꯀꯌꯥ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯒꯅꯨ ꯕꯖꯥꯔꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯑꯍꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯈꯨꯠ ꯊꯣꯛꯅꯕ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯝꯗꯥꯏꯗ ꯁꯦꯔꯧ ꯂꯝꯈꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯁꯣꯛꯈꯥꯏ ꯍꯥꯏꯕ ꯖꯒꯥ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯤꯠꯁꯤ ꯃꯤꯅꯥ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯀꯔꯤ ꯄꯥꯎ ꯂꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯣꯛꯅꯈꯤꯕ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯀꯔꯤ ꯇꯧꯕ ꯖꯒꯥꯁꯤꯡꯗ ꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩ ꯂꯥꯡꯉꯝꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯣꯏꯅ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯄꯛꯇꯨꯅ ꯃꯀꯣꯛꯇ ꯈꯦꯠꯈꯤꯕ ꯃꯀꯣꯛꯁꯤ ꯌꯦꯠ ꯊꯪꯕꯔꯣꯝꯒꯤ ꯅꯥꯔꯨꯝꯒꯤ ꯃꯊꯛꯁꯤꯗ ꯍꯨꯕꯥꯜꯂꯒ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯤꯛ 19ꯗ ꯍꯧꯔꯛꯄ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 18ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯈꯨꯟ ꯑꯁꯤꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯑꯒ ꯄꯥꯟꯈꯤꯕ ꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯐꯥꯏꯒꯟꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯥꯅ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯨ ꯉꯔꯥꯡꯇ ꯐꯪꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯩꯀꯥꯏꯁꯤꯒꯤ ꯁꯦꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯦꯔꯧ ꯂꯝꯈꯥꯏ ꯁꯦꯔꯧ ꯕꯖꯥꯔ ꯁꯤꯗꯩꯁꯤꯗ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯅꯦꯠꯋꯥꯛꯁꯤꯡ ꯋꯦꯌꯔꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯆꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯆꯥꯡ ꯌꯥꯝ ꯅꯦꯝꯃꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯕ ꯑꯗꯨꯗꯒꯤꯗꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯆꯥꯡ ꯋꯥꯠꯄꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌా ꯑꯃ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯆꯥꯡ ꯅꯦꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯉꯝꯈꯤꯗꯕ ꯆꯥꯅꯕ ꯊꯛꯅꯕ ꯀꯌా ꯑꯃꯁꯨ ꯑꯗꯨꯗꯒꯤꯗꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯧꯅꯕ ꯀꯌꯥ ꯑꯗꯨꯗꯩ ꯅꯥꯔꯛꯑꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯥꯎ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎꯗꯝ ꯄꯤꯔꯛꯏꯁꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯡꯉꯝꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯂꯥꯡꯉꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯗ ꯂꯩꯕꯅꯤ ꯊꯥꯒꯠꯆꯔꯤ ꯂꯥꯡꯉꯝꯕ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯗꯣꯝꯗꯒꯤ ꯂꯧꯖꯔꯛꯀꯦ